अहानबदा ngasigi hauju phawbagi maruiba pausing National Capital Delhi dagi Manipur na hena nupi sing mapan thokpada safai haina Manipuri Governor Dr. Nazma Heptullah na phongdukre Makhura nongmaina kaptuna hatkiba amana chokan kiba khulem jiten court na mapunsi chukpa jail da phaduk pikre amadi Sawat tharangi thabakta quality da compromise tawre haikrabasu lambi koilas thabada quality control tawdabadagi khutna koilas pakat pa yare Kurunjari ISTV Pauming tabiri basmutaram nokchari Haujima pungi bapau Manipur da nupi singbo awang bathakta ikai khumnabagi damak chawthok chaba poi National Capital Delhi dagi hena nupi sing mapan thokpada safai haina Manipur Governor Dr. Nazma Heptullah na phongdukre Wapamasi handakta Governor bu Outstanding Parliamentarian Award piduna ikai khumnababu Manipur government na sinduna taramna okpagi tharomda makna phongdukhibani Thoromaduda Chief Minister N. Biren, Cabinet Minister Singh, MP, MLA, Amadi Atay Makok Thongba official kaya susaruk yake. MSF DS da Manipur government na sinduna pangtokpa thorom aduda governor na magna politics da changlakkiba asi leibaki oina thabak tawbada politician natana tawba ngamdabagi phibam ubadagi changlakkibani kanagumba amana sinpham amada hekta leirabasu maki oiba tongana taba saktakpham oiba semgatpa matamda miyamna khangnaba misak oigani Manipuri Governor oina laklaba matungda lamdam asigidamak tumba chaba khudingmakta khanduna lakle Sahi ama makhagi manungda ahongba kaya purakpang ngamle matam amada numitta kibaga yumdagi mapal thokpa kibagi chatnabi leiramba adu kokhanba ngamle Manipur asi khwaidagi phazaraba state ni ayhaki maikaidagi ishona maki damak semjaba lairipakni haina lawi state asigi mipung khudingmak tunglam chatta masek mangal purakpa oiba ngakta orasunu haike People are fearless. They go out, they have a night bazaar. People come and stay there till 10 o'clock, 11 o'clock. Girls move around freely. It's much more safer for my girls than Delhi, the capital of the city. Women are very powerful in my state, whether it is Emma Market, and the Chief Minister is continuously opening new, more Emma markets all over the state. This empowerment of women is very, very important for the development of a society. We worship the three goddesses, whether it is for money, we worship Lakshmi. When it is power, we worship Durga. When it's knowledge, we worship Saraswati. But with the three names of the girls come, in the rest of the country, they disrespect the girl. They rape her, they abuse her, they beat her. Thank God, what we worship, we implement it over here. We respect our women. Saruk yakiba Chief Minister N. Birena Mahagna sahi tarataruk rom active politics ta saruk yarakpada state amagi governor ga lengak pairiba singa mot khenaba kaya thengnei maduna maike kaya da apan bapi hauji lairiba governor asi atei governor singdagi khenana ui governor asi state asigi damak thamoi sengna khanba miyoini akoi pumna maki ima ipa amadi guardian amani haina lobu yai lebaki hek lurakpa thodok watok pumba mangonda changshinduna tanai maki maike dagi su thamoi sengna government asibu lamjing liba asi laibuk favani Retired Tawdriba Fawba Manipur Governor oina adumak lebiu haina appeal tawke. Chief Minister na makata na air ambulance atuba matamda thabak hongnaba sem sare negrim samadi Imphal da ambulance asi thamgani haibaga loinana state asida mob justice samadi lynching asi culture gum chatharakpa laibak thibani ain khutapai ba police na Fawba miyam mamangda mi phuba yade adubu karisu leitaba issue amagi damak miyamna ain makutapai duna chathariba asi chakotpagi khudam nate Moral mangtharakpa amadi discipline yaudaba khunai amata mangda sangsinba ngamloi pumna maksing asidagi miyamna laptop ku matamda Manipur hena saukhatpa lamdam ama oigani haike enforce the police na ba akhoi yedi ma tawning ma kushi to budong to we mi bigi respect mi bigi value leite budong to we ai to be da uwa tawruga da yamna naik la su khangdaba yamna uncivilized barbaric ko bigi mongda uba IDS handa kisi international website khreba sati nei kai ekoi manipur dagi ne culture to wange sports to wange ekoi yam discipline level society ne kai where is gone that all things kai chakre koi
moral jai koi na mangdar pagi mami koi to cham lae. Please don't do it. Behavior, discipline. Discipline yaw the society amada na koi kari gumba amada na koi competition to bunga moi kari gumba amada na mai papa nga moi. Discipline maintain to goda bani. Takshi ka si late trabe mong discipline yaw the samas. Mi mi respect to the society na chakot kani guide sukan kan bi no. Ano we should maintain. Ingsul isgani tara mangagi June gi tang kuntra da Naurem Thong Khulem Laikai da Khulem Jiten Kauba mi amana maki makura Khulem Krishna Mohan Nongmena Kaptuna Hatkiba amadi Khulem Priyobartabu Sokan Kiba Thodok adugi matangda Zatarakiba case ki matungina ngasi Khulem Jiten bu District Session Judge Imphal West ki court na Punsi Chupa jail da Phaduk pikre Session Judge Maiba Manoj Kumar gi court na thas ki tangtara Nepal da Jiten bu tongan ba ek 302 Murder 307 Attempt to Murder amadi 27 Arms Act ki makada mara leire haina lauthokraba matungda ngase mahakna fangadaba dandi adu court na makata na rai pikibani masigi matangda Additional Public Prosecutor A Nilasandrana ISTV News ta wafum kaya thamlakle Murder gi oina magila imprisonment period aduga 10,000 fine oina 307 gi oina mabu 10 year imprisonment period aduga lupa lising nipan fine oina impose tawri 27 evidence eki oina mabu sahi taret jail da period aduga lupa lising manga fine oina da hariba fine se magi jail thabak surga tan badudagi madugi sendudagi kakhalaganda pigadamni सरकार की एक सरकार दा मधु डिपोजिट तौगदमनी जेल authority ना लेकिन victim दुगी ओइना रुपा लाख मंगा ओना रिकमेंड तोई असी सोशल वेलफेयर स्टेट की गवर्नमेंट ना मागी फैमिली दा मागी नुपी दा पिगदमनी अदुगा सोक खिबा प्रियोबंतगी ओना रुपा लिसिंग यांखै पिगदमनी हाइना रिकमेंड तोई सिमाइना जजमेंट सेंटेंस हियरिंग ngasi Jiten bu cherap kota puthokpada khoisaunaraba miyamna mangonda phuge tawbada Jiten na nupi ama makhongna kaurpadagi miyamna Jiten bu phuna na bahonabadagi police na control tawkhre Panbayai sahi asigi July gi tang kuntaretasu Khulem Jiten hairiba mi asina mahaki makura Khulem Tomabu Langol Gambles da nongmena kaptuna hatkibagi thodok amasu laikhrabani Sakhut thorangi thabakta quality da compromise tawroi haikhrabasu lambi koilas thabada quality control tawdabadagi khutna koilas phakatpa yare Sagolbal lambi dagi uripok lambi taba pachoi kendra amasung Sagolbal kendra anigi lona badalaiba Tera lokra kum lekai gi lambi gi koilas thabada quality control tawdabadagi koilas thariba adu khutna phakatpa yakre ISTV News nama pham adudagi phangba paw gi matungina lambi gi koilas asi ngarang ahing thakibani hairi ngasi ayuk mapak phakatpa yana leirambadagi lekai miyam thoraktuna lambi thingbagi khongjang phawba changsilure nauna muk hana koilas asi thananaba mari leinaba singda khangalagani haina pachoi kendragi hanagi MLA sapam kunjaki shona miyam da thajaba pibadagi lambi thingbagi khongjang handokre Sapam kunjake shona fongdorakpada koilas thabada quality control tawba wat pamanba asina paikhatliba sakhut thorang singasi miyamda lana uhale haike Lambien khras sema charang na thokje asi amna tahon janang dabne adu contractor ngaktal sogena pangtai taina ba mongai te maram di engineer ngaktal pangtai taina solution lam proxy criticize sogena taw solution lama anaina sima social work to jaba moina ne lecture ma de masigi thokcha entrar stress arang thage pingche masi amona kothoga hajab da fokaira ga masi halan ba jima ai mari leina ba bibak singa mari leina ba minister singa wa thamtage Tera Idol Club ke advisor na fongdorakpada quality control tawdabadagi phibamasi oirakibani Sendongi khalaga miyambu usitaba mawngda asigumba thabak khutawasi yaningde mari leinaba singna miyeng changbiu haina fongdorakle Haring manungda ada aina haijeba sidi ngai phakatpa yare haidana haibadudane masidi akhoi gi moina piriba schedule pakpase hendu abanina
सिटी उफुन दा थाबने ना अदुम यानी हायबा मखा दा खिनि यंबदे कांक्रीट अदुम लेदे मसिदा थारी बसी अखोय मयाम नोइना म उरे फकत प नोइना म यारे थाउनु करी करा अम भौ याउद्रे मपान करी करा सु नोइना म थुंगदबा नाबदबा नोइना म यारे इसिंग भौ दे इसिंग नोइ याउद्रे हाबे यारे अदु मयाम फकत पसि नोइ उरी सिनेबा अदु मसिगुम मसे मसि लेकाय सिगी अखोय की प्रजा के दमदा अखोय पब्लिक प्रॉपर्टी मैम से पूरा हाथ लेबा अदुना तौरिबा विलास अखोय ब्लैक टॉपिंग तौरिबा नमुना से मसी अखोय याजनिंगे मसीना अखोय की लेकाय जिबु उचित थोयदबा मतम जिगी चौकलबो मैम जिदबा कैसु लेतना खनबा अदु अहिंग द मी कनासु लारोय हायदना तौगे मथागुम तौबा लेकाय जिबु सिंगनबा अदुबा मखल की एकाइनो ब्लैक टॉपिंग ने हायना आइना थमजगे अमरोमदा कोलास फकटपगी वाफम असि येंगसिलगनी सेक्शन डबल लेरमलबदी मरि लेनबा ऑफिशियल सिंगी मथक्ता एक्शन लौगनी कॉन्ट्रैक्टर गी असोयबा लैखिब्रा हाइबदुसु थिजिलगनी मियामगी अपांबा सबसाना पिननबा कोलास फकटपा मफम सिंग लौथोकलगा अमुक हना कोलास थारगनी हाइना बॉक्स मिनिस्टर टीएस विश्वाजितना फोंदोरकले मसैदा ngarang tharaganda akhoi kolas fakalisi karamba manongino nadragana akhoi leiriba department na अखोगी सुपरविजन वार्पदगी लाइफुन मसी कोलास हाइबसी मसी फकले हाइदना अखोइना एज ए मिनिस्टर अम ओइना हारे अखोइ डिपार्टमेंट बु नत्रगा भवन कंखटपगी वाफम नतबिदा मसी समटाइम समोयर अदम अतोप नेशनल हाईवे की रिपोर्ट सु दुम थोइ अदुम थोक्तब नते अतोप स्टेट सु दुम थोइ अदुबा अखोगी सिलेदि लेरिब पुन ग्यारिंगै थोक्तनबा हाइदना अखोइना राउंड क्यारक अखोइ इंजीनियर सिंग सुपरविजन फजन तौ मरमदी अखोगी कोलास हाइबसी मनुंग द चोलगा लेरगा सु फकले अदि इफुल लेरगा सु फकले मदुमंगना कोलासु क्वालिटी याउद्रे हाबदी नते अदुबो अखोइ हारिबा सिगी मतंगदा अखोइ मरि लेनबो ऑफिशियल से अखोइ कौदना तौरे अदुबा यामना साथीना सुपरविजन याउदबो वर्गदी मदुदे पूरिबा एसो एदु अखोइ एक्शन लौरनबगी अखोइना प्रोसीडिंग अमा लौखसी हाइदना रिपोर्ट पिरो हाइदना अखोइ हाइजगरे अदुगा लोनलोनना तौरिबा कॉन्ट्रैक्टर दुसु मतुंग मनाउ सिगी लेरि पोसि मागी अरानबा लेरमगदी मागी मथक्तसु अखोइना करी मागी एग्रीमेंट की मतुंगिना अदु हौनबगी मतुंगिना अखोइना गनोसु करी तौबो यागदगे हाबदु लैगनी अदु याद्रिबो पुनमक्तुंग दु फगलले हर कांदा अमुक फजना अखोगी अकनबा सुपरविजन की मखादा फजना कोलासु थाननबो होना जगनी अदुना मयामदा अखोई नुंगाइतबा लेरमगनी लेकाइगी ओइबा थबक्ता सुकुमा थोलकपा हाइबसे अदुबो मदु पुनमक्तु फादमिनरे हर कांदा अखोई डिपार्टमेंट की सेमइबो पोस्ट कॉर्पोरेशन पीबीओ हाइदुना आई थमजगे अमरोमदा मणिपुरदा लेरिबा मरुओइबा लंबी खरदी लेंगाकना मियेंग संगदबदगी लंबीगी फिबम नोमोनोमगी सोक्सिलखले दिदिम लंबी मतम सांगना सेमबा लोइसिनबा ngamdabadagi lambi asida accident thokpagi chang hengalakle lambi asigi nagyata leiriba miyam amadi lambi asida chatok chashin tawriba miyoi singda kudung sadaba kaya mayoknaduna lakle अमरोमदा सगोलबंदगी तिदिम लंबी ताबा एफसीआई ऑफिस लेरिबा तेरा लुक्राम लेरकी लंबी असेसु मतम सांगना सेंगबिरक्तबदगी लमदमदोंगी मियामना लंबी थिंगदुना थमलकले मसिना मियामदा खुदोंग सादब कया मायoknare पनबयाई हंदक चीफ मिनिस्टर एन बिरेना वर्किंग सीजन लाक्लबनिना मणिपुर की मरु ओइबा लंबी कया फट्रिबा से अथुबा मतमदा सेमजनबा हौरगनी हाइना मीडिया दा फोंदोखरबने यूनाइटेड कमिटी मणिपुर यूसीएम ना सिंधुनांगसी कोनुंगलम पार्क लेबा लमयान बसंगलेंदा चनीगा 13 सुबा रिपोर्ट ऑफ पार्लियामेंटरी स्टैंडिंग कमिटी ऑन होम अफेयर्स गवर्नमेंट ऑफ इंडिया हाइबसिदा मियांगी ओइबा खना नैनाबा मिफम अमा पांगथोखरे थौरमसिदा यूसीएम की प्रेसिडेंट सुनील कराम अमदी प्रोफेसर डब्ल्यू नवकुमारना प्रेसिडेंट अमदी मॉडरेटर ओइना सरुक याखे सीनियर एडवोकेट इरोम ललित कुमार सिंह प्रोफेसर एमसी अरुण यूसीएम की कंसल्टेटिव मेंबर एलांगुम जॉनसन अमदी सोशल साइंटिस्ट डॉक्टर धनबीर लाइश्रमना खना नैनारीबा टॉपिक असगी मतंगदा वांगांखे ngasi miyamgi khana naina ba thoram asida hanagi chief minister Radha Vinod Koijam tongan ba civil society organization gi luchingbi kaya su saruk yakhe lamyan ba irawat ningsing thoram observation committee na leptana satharak pagum handak sahi gi su kaibi manat chingda leiba lamyan ba irawat ki khubam da hayeng lamyan ba irawat ningsing thoram pangthogadori ba asida lup khudingwakna mateng pangbiu amadi tangai fadaba lenga ki oiba issue da banna chingba tawrabasu marilena ba singna komthokpiu haina lamyan ba irawat ningsing thoram observation committee na khangalakle haujiga ten brand lokchari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakta ba haksang soktharakpa
tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi jolib syrup amasung capsule diabetes singidamakta jolib capsule chabiu Medillion Ambulance Services Manipurna miyamgidamak hodokchare 24/7 ambulance service masida hospital amadagi hospital amada patient puba yumdagi hospital da pukhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tobiyo amadi call tobiyo Medillion Ambulance People Ambulance. Breaking news, Overseas Point in Imphal is about to change lives for many in Manipur. Overseas Point provides all you need for world-class education and jobs in advanced countries. Dr. Raj, the Canadian immigration consultant, is now in Imphal. Visit Overseas Point for a free assessment and first consultation today. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu August thagi GSTR 3B return file tawbagi aroiba numiti lakliba September gi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Break matungda mayam utaram nokchari. Makataba pauda Gari mazada silencer pipe samdoktuna ahoba makhol thokanduna noise pollution thokaliba gari sing ngase Manipur Pollution Control Board na City Police ki matenga loinana nagamapal kangjabi lerak machinda drive chathaduna gari khra fagat kre amoromda auto rickshaw sing maikut thokpagi changsu yengke Systematic Voters Education and Electoral Participation Program gi makhada District Election Officer su oiriba Thawbal gi DC na sinduna We are registered RU haiba timda miyam the awareness biba khongchat ama ngasi Thawbal Mela Ground dagi Thawbal DC Complex fawa chatkre khongchat aduda Thawbal gi DC S Roshita Thawbal gi ADM L Radhakanta SP S Gautam su sarukya ke DC S Roshitana khongcharasi Thawbal amadi Kaksing District anigi manungda leiriba Assembly Constituency taragi voter list da chanba yaraba kayabu voting right ki maramda khanganba afaba mirep khanbada masa masagi thaudang tangai fadaba khanganbani sahi asigi March ki tang ama fawada masagi sahi 19 sugadaba miyosingna form number 6 sijinaduna sahi asigi October ki tang 38 fawada voter list da chalhongnaba honabiu haike Satharpa rally ni sigise koi mela asigi Thawbal Mela Ground dagi hauraga flag off toraga DC office box sathagada bakemani parwoina khoigi voters singda maigi education of voters adigi electoral participation adigi matangda awareness create tongna ba satharpa Thabumama chupna sathagadoriba lamyanba irawatpu ningsingba tha asigi manungchana hayeng yaol mitam khiban numit haiba thauram ama pangthokani haina Proletariat People's Democratic Union gi President and Megasandra ngasi kaisam patalaiba union asigi office ta pangthokpa paumisinga unabada phongdukre thoramasida Manipur da based wa media housing gi editor ni pansu ikai khumnab utkani haike Manipur parjagi Manipur khunai gi damakta journalism gi journalist ki sangkhelamba ikai khunu jabagloina hauji Manipur ki pin samdi electoral ki media singna loriba thodang asibu ikai khunu jaradana organization marinas kun semjaba lamjan ba irabot ningsing thoram pangbal kanglup haina semjaraduna sigul balu singlen asigi thabumama balan pangtokpagi yamne hen maru oiba hayung se khoine logjaraduna pangtok chagadoriba
प्रधानमंत्री उज्ज्वला योजना की मखादा गैस कनेक्शन पीबगा लोइनना सिलिंडर अमदी गैस स्टॉप बेनिफिशियरी हुमुद्रादा यंथोकपगी थौरम अमा कुंबी केंद्र की मनुंग चनबा इथाई खुनो बाजार दा पांगथोखरे फौबागचाव इंडियन ग्रामीण विट्रेक इम्फाल वेस्ट की थौसिल मखादा वांगू ग्राम पंचायत वार्ड नंबर अमदगी तरुक फावगी मनुंग दा लेबा बेनिफिशियरी सिंगदा खुदोंग साबा फंगनबगी थौरम अदुदा फौबागचाव इंडियन की प्रोप्राइटर थौनावजम जितेना बेनिफिशियरी चामरी दा खुदोंग साबा सि फंगनबा होनरी हाइखे भारत के प्राइम मिनिस्टर ओइरंबा अटल बिहारी वाजपेयी लेखिदबगी था अमा मपुंग फारकपा थौरंगा मरी लेनना ngasi nongmagi oiba free health camp ama hatta golapati da leiba common hall da pangthokre hatta da leiba mission diagnostic laboratory ga khushamnaduna BJP Imphal Central District ki oina pangthokba free health camp aduda BJP Manipur State ki Vice President TS Basanta State Secretary M Praflo yauna atai thobuba kya su saruk yake M Praflo na lekhidraba luchingba asigi mafamda ikai khumnaba utpa oina pangthokpani haike मरी ओइना पाखली बसी लेमना चेकअप तौबा अद वैक्सीनेशन प्रोग्राम अमदी मिनोल बेनिफिशिंगदा मरु ओइना अटेंशन पिरगा येंगबा अमदी अंगांग सिंगदा अखोगी मरु ओइना येंगबा दुने अखोइना मसिदा उच्चरिबा सि अखोगी प्राइम मिनिस्टर बेरमा अटल बिहारी वाजपेयी दा बीजेपी के कार्यकर्ता सिना उच्चबा श्रद्धांजलि दुने अखोइना ngasi पांगथोकसेबा थिमसी All India Football Federation na sinduna hayengdagi tang kuntra fawba Chandigarh da pangthogadoriba tarataruk suba Administrators Challenge Cup All India Football Tournament ta saruk yagadaba FC Imphal City gi mi kunna sabat team amanga si Works Minister TS Bishwajit na Kangla gi Western Gate ta gilam thakre Thauranga mari lainana Minister Bishwajit na masana ayambada Manipur masa singna Bharat ki damakta saruk yaduna lakli haibase Bharat Sarkar na खंगबदगी सानरोय सिंबु मसागा चानाबा थबक पीबगा लोइनना मखोयबु पुकनिंग थौगतपगी थबक सिंग पाइखतुना लाक्ले लमदम असिगी सानरोय सिंबु मियामना पुकनिंग थौगतपिगदबनी सरकार की माइकेदगी सु मखोयगी दमक पाइखतप याबा थबक सिंग पाइखतकनी मागना मखा तारदुना मणिपुरदा मॉब जस्टिस थिंगननाबा लेंगाकना थबक कया पाइखलगनी गवर्नमेंट अमदी लो लै हाइबसी चपचाना खंगनगनी हाइखे अखोगी फाइन इंपोज तौहले हरकांदा अखोनी ngasi मफम मफम खुदिमकदा शांति रक्षा लेनबा अखोगी मरकता अखोना लो लै लेबाक असिदा दुगा लेबाक असिदा गवर्नमेंट शासन लेरी हाइबसे मतम खुदिंग यादगी ममांगदगी लेरक्तरगजु अखोगी सरकार असिदा सब चाना प्रजा खुदिमकता मदुगी राइट अमदी मागी मरान मतुगिना मरान फंगबा हाइबदु जस्टिस टु पिननबगी दमकता अखोगी ngasi कैबिनेट ना अयाबा पिरकाना लौखिबनी अदुना मसी प्रजा खुदिमना सपोर्ट तौबिगिने हाइबगी वकल लेजरी हौजेक मरोइबा पाउ अमु National Capital Delhi dagi Manipur na hena nupi sing mapan thokpada safai haina Manipur Governor Dr. Nazma Hetulana phongdokre Makura nongmena kaptuna hatkiba amana sokan kiba khulem jiten court na mapunsi chupa jail da phadok pikre amadi sakot thorangi thabakta quality da compromise tawroi haikrabasu lambi koilas thabada quality control tokdabdagi khutna koilas phakat pa yare Hauzi Pabu Yo na DISTV na pizza pa mata solution jare miyang tabiri basing bom kahana karun jare